US President Donald Trump ki oibu warning hauzik thabak to ontora create 2025 loshilakbaki Christmas ki hudol loina Nigeria haideba country asida matam kuinadagi Christian singbu target tawduna Islamic group singi maiki digi attack chathaki haibi oibu wafam asida warning tawrakiba adu hauzik USA gi maiki digi Nigeria gi mafam kaya amada air strike chathaduna madugi oibu chapchaba pakum pirakre Nakalamurum West Asia gi oina USA na initiate tawkiba Gaza gi oiba peace plan asi mai pang changsilingai gi oiba matam asida Israel amasung Islamic country ama oiriba Egypt riba country ini sigi marakta aduki matik yamlo senpam gi oiba energy deal amakak sign tawkre Nakalamurum Trump amasung USA gi maiki digi initiate tawrakiba Gaza gi oiba peace plan asi mai pakhanawagi damakta amasung haji Gaza hairiba mafum asida leiriba Hamas hairiba organization asibu disam tawnabagidamakta malem asigi mafum kya amadi maruoina muslim gi oiba lanmi kya ama khongkattuna ISF haiba International Stabilization Force haiba kangbu ama thajinduna hauji Gaza da peace maintain tawnabagidamakta honarakliba khongthang asida Pakistan hairiba country asigi Field Marshal oiriba Asim Muniri asi aduki mati yamna Matha saba fibum amada lakli nakal amarom da USA gi pressure nakal amarom dana Palestinian miyambu support tawriba Emotion kya amga leiriba Islamic group sing asigi oiba support asigi marakti yamna waba fibum amada leire Yanan basidi hauzi Africa gi oina leiriba continent asida nauna lakriba development asigi matangda miyeng tabinasi US President Donald Trump ki maiki digi mamangdagi hanjin na Nigeria hairiba country asida Christian singbu target tawduna persecution chathare karigumba Nigeria lenga ki maiki digi matam charingai da action tahudaba taragadi US na suksoi soidana khut hinjilakani haibi yoibi yamna kanba warning sing thamkraba matung asida Christmas ki oiba numit asida Nigeria hairiba country asigi Northwestern thangba sarukta Niger ga thangnaduna leiriba Sokoto hairiba mafam asida leiba ISIS ki kem kaya amada yamna chawba attack chathakre hairiba attack asi Gulf of Guinea hauji operate tawduna leiriba USA gi oiba warship tagi yamna bu tomhong missile kaya ama kapsillaba matungda chatharakiba attack ni haina USA ki maiki digi hauji claim tawrakli US President Donald Trump ki maiki digi ma ki social media platform oiriba Truth Social da thawdu asigi matangda Fongdoktuna malem asigi mipum khudingmakta US na attack asi chathakre haibagi oiba wafum asi fongdokbaga loinana USA gi maikedi chathagiba attack aduki matik yamna chawba mai pakpa amani haiba wafum asi sumhangna chawthokna fongdokri USA gi maikedi chathagiba attack aduda Nigeria gi Northwestern thangba sarukta operate tawduna leiramba ISIS gi am thugaibada ISIS gi oiba lanmi ke ama hatkre haibagi oiba wafum asi African region bu control tawduna leiriba US military Africrom haina khangnariba department asigi maikei fongdorakre aduga housing fawbugi oina Mijam Prajasing sibagi oiba wafam amata leite madugi oiba confirm oiba information amata leite haiba wafam su USA gi maikei claim tawri Sadaki attack aduda Mijam Prajasing sokpa soktaba asi ana yaubra haibagi oiba wafam asi hauzik chapchana fongdokpa ngamdri thawdo asigi matangda chapchaba investigation chathadriba fawba madugi result lakriba fawba achummani haiba wafam adudi fongdokpa yaroidoribani Chathakriba attack asida mamangda US President Donald Trump ki maiki digi Nigeria na Christian sing target tawduna group kaya amana haliba asida action lakhotaba taragadi khuthinjilakani haibagi oiba wafam adumakti oidabagi mami leiri maramdi hauji USA gi maiki digi intervene tawbadi hawkre adubo chathakriba attack asida Nigeria hairiba country asigi leiriba lenga asiga kusamnaduna chathakiba attack ni haiduna USA na claim tawri USA gi maikei gi cross missile kaya ama sijanaduna chathakiba attack aduda Nigeria gi oina leiriba lanmising makoi gi oina leiriba intelligence department ka information kaya ama share tawnaraba matungda punna operation asi mai pakna chathabina kibani haiba wafam asi fongdokli aduga wafam asimak Nigeria gi oina leiriba lenga ki maikei gi US amasung Nigeria government aniga kusamnaduna terrorist singi mathakta chathaba yamna chawba mai pakpa operation amani haiba wafam asi thamli Nakalamurum West Asia gi oina Palestine gi saruk ama oiriba Gaza hairiba city asida chahi ahumena Hamas amasung Israel gi oiba latfam sognaduna lakraba matungda US President Donald Trump gi maikei gi yamna kana honaduna puthorakiba peace gi oiba agreement adu hauzik yamna mai pangna makha chataduna uri hauzik fawbu gi oiba lanfam amata thokpa leitri adu hauzik la purakliba peace plan asi matam kayam kuina chatkadoribano haibagi oiba wang adusu adumak hangraba leptri Agreement adu yana kibagi matungina hauji Gaza hairiba mafam asida operate tawduna leiriba Hamas hairiba organization asina khulai thadoktuna lakadoriba matam asida
ꯒꯥꯖꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯗꯦꯃꯣꯀ꯭ꯔꯦꯇꯤꯀꯦꯜꯂꯤ ꯑꯦꯂꯦꯛ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯔꯣꯜ ꯑꯃꯠꯇ ꯌꯥꯎꯗꯕ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕ ꯑꯗꯨ ꯉꯁꯤ ꯐꯥꯎꯕ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯍꯤꯁꯇꯣꯔꯤꯀꯦꯜ ꯗꯤꯜ ꯑꯃ ꯑꯣꯏꯅ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯏꯖꯤꯞ ꯍꯥꯏꯔꯤꯕ ꯌꯨꯝꯊꯪꯅꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ $35 ꯕꯤꯂꯤꯌꯟ ꯑꯣꯏꯕ ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁꯀꯤ ꯑꯣꯏꯕ ꯏꯅꯔꯖꯤꯒꯤ ꯗꯤꯜ ꯑꯃꯈꯛ ꯁꯥꯏꯟ ꯇꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯏꯖꯤꯞ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯅꯔꯖꯤ ꯁꯦꯛꯇꯔꯗ ꯂꯥꯛꯂꯤꯕ ꯀ꯭ꯔꯥꯏꯁꯤꯁꯁꯤꯡ ꯑꯁꯤꯕꯨ ꯇꯦꯀꯜ ꯇꯧꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯗ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯁꯤ ꯁꯥꯏꯟ ꯇꯧꯅꯈꯤꯕꯅꯤ꯫ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯁꯤ ꯁꯥꯏꯟ ꯇꯧꯅꯕ ꯃꯇꯝꯗ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯏꯅꯔꯖꯤꯒꯤ ꯑꯣꯏꯕ ꯁꯦꯛꯇꯔ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯗꯣꯃꯤꯅꯦꯟꯁ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯃꯥꯡꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯔꯦ꯫ ꯗꯤꯜ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ 2040 ꯐꯥꯎꯕꯗ ꯍꯥꯏꯔꯤꯕ ꯆꯍꯤ 15 ꯑꯁꯤꯗ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯖꯤꯞꯇ 130 ꯕꯤꯂꯤꯌꯟ ꯀ꯭ꯌꯨꯕꯤꯛ ꯃꯤꯇꯔ ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁ ꯁꯄ꯭ꯂꯥꯏ ꯇꯧꯒꯗꯧꯔꯤ꯫ ꯃꯁꯤꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯄꯦꯂꯦꯁꯇꯤꯟꯒꯤ ꯑꯣꯏꯕ ꯆꯌꯦꯠꯅꯕ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯍꯃꯥꯁ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯀꯌꯥꯒꯤ ꯑꯣꯏꯕ ꯄꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟ ꯆꯪꯁꯤꯜꯂꯛꯄꯒꯤ ꯑꯣꯏꯕ ꯆꯌꯦꯠꯅꯕ ꯀꯌꯥ ꯑꯁꯤꯗ ꯏꯁꯂꯥꯃꯤꯛ ꯀꯟꯇ꯭ꯔꯤ ꯑꯔꯕ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯖꯔꯦꯜꯒꯤ ꯃꯊꯛꯇ ꯌꯥꯅꯤꯡꯗꯕ ꯄ꯭ꯔꯦꯁꯔ ꯀꯌꯥ ꯑꯃ ꯇꯧꯖꯕ ꯇꯥꯔꯒꯁꯨ ꯗꯦꯕꯂꯞꯃꯦꯟꯒꯤ ꯑꯣꯏꯕ ꯍꯤꯔꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯏꯖꯤꯞ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯑꯃ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯄꯦꯂꯦꯁꯇꯤꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯕꯨ ꯍꯛꯊꯦꯡꯅꯅ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡ ꯐꯪꯂꯤꯕ ꯏꯖꯤꯞ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯏꯖꯔꯦꯜꯒꯗꯤ ꯌꯥꯝꯅ ꯍꯤꯁꯇꯣꯔꯤꯀꯦꯜ ꯑꯣꯏꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯁꯦꯟꯐꯝꯒꯤ ꯑꯣꯏꯕ ꯏꯅꯔꯖꯤꯒꯤ ꯑꯣꯏꯕ ꯗꯤꯜꯁꯤꯡ ꯁꯥꯏꯟ ꯇꯧꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯁꯤꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯥꯞꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯁꯥꯎꯠ ꯑꯦꯁꯤꯌꯥ ꯏꯟꯗꯤꯌꯟ ꯁꯕ ꯀꯟꯇꯤꯅꯦꯟ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯏꯁꯨ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯃꯊꯥ ꯁꯥꯕ ꯐꯤꯚꯝ ꯑꯃꯗ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯗꯨꯗꯤ ꯌꯨ ꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯊꯣꯔꯛꯈꯤꯕ ꯄꯤꯁ ꯄ꯭ꯂꯥꯟ ꯑꯁꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯅ ꯆꯪꯁꯤꯜꯂꯤꯕ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛꯇ ꯒꯥꯖꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯣꯄꯔꯦꯠ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯍꯃꯥꯁ ꯍꯥꯏꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯕꯨ ꯗꯤꯁꯑꯥꯔꯝ ꯇꯧꯕ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯨꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯄꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯗꯨ ꯁꯥꯏꯟ ꯇꯧꯅꯕ ꯃꯇꯝꯗꯁꯨ ꯌꯥꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯃꯥꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯠꯂꯥꯏ ꯊꯥꯗꯒꯗ꯭ꯔꯥ ꯊꯥꯗꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯁꯤꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯒꯥꯖꯥꯗ ꯄꯤꯁ ꯄꯨꯔꯛꯅꯕ ꯑꯃꯁꯨꯡ ꯍꯃꯥꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯗꯒꯤ ꯈꯨꯠꯂꯥꯏ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯨꯁꯂꯤꯝ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯄꯨꯟꯁꯤꯟꯗꯨꯅ ISF ꯍꯥꯏꯕ ꯐꯣꯔꯁ ꯑꯃ ꯂꯤꯡꯈꯠꯄꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨ ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯤꯜ ꯃꯥꯔꯁꯜ ꯑꯣꯏꯔꯤꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯁꯤꯝ ꯃꯨꯅꯤꯔ ꯍꯥꯏꯔꯤꯕ ꯃꯤꯂꯤꯇꯔꯤ ꯖꯦꯅꯔꯦꯜ ꯑꯁꯤ ꯌꯥꯝꯅ ꯂꯨꯕ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯂꯤ꯫ ꯃꯗꯨꯗꯤ ꯍꯧꯖꯤꯛ ISF ꯍꯥꯏꯔꯤꯕ ꯐꯣꯔꯁ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤꯁꯤꯡ ꯊꯥꯕ ꯍꯥꯏꯕꯁꯤ ꯃꯨꯁꯂꯤꯝ ꯀꯟꯇ꯭ꯔꯤ ꯀꯌꯥꯁꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯖꯔꯦꯜꯕꯨ ꯌꯥꯅꯤꯡꯗꯕ ꯑꯃꯁꯨꯡ ꯄꯦꯂꯦꯁꯇꯤꯟꯕꯨ ꯁꯄꯣꯔꯠ ꯇꯧꯕꯒꯤ ꯑꯣꯏꯕ ꯏꯍꯨꯜ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛ ꯃꯁꯥꯃꯛꯀꯤ ꯑꯣꯏꯕ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯦꯂꯦꯁꯇꯤꯅꯤꯌꯟ ꯃꯤꯑꯣꯏꯁꯤꯡꯕꯨ ꯁꯄꯣꯔꯠ ꯇꯧꯔꯤꯕ ꯄꯦꯂꯦꯁꯇꯤꯅꯤꯌꯟ ꯀꯣꯁꯄꯨ ꯁꯄꯣꯔꯠ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯏꯍꯧ ꯂꯥꯛꯄ ꯌꯥꯔꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯏꯍꯧ ꯑꯃ ꯂꯥꯛꯄꯗꯒꯤ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯈꯤꯕꯅꯤ꯫ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯁꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯨ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯅꯤ ꯀꯔꯤꯒꯨꯝꯕ ꯒꯥꯖꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ISF ꯐꯣꯔꯁꯇ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤꯁꯤꯡ ꯊꯥꯔꯨꯕ ꯇꯥꯔꯒꯗꯤ ꯄꯥꯀꯤꯁꯇꯥꯟꯗ ꯂꯩꯔꯤꯕ ꯄꯦꯂꯦꯁꯇꯤꯅꯤꯌꯟ ꯃꯤꯑꯣꯏꯁꯤꯡꯕꯨ ꯁꯄꯣꯔꯠ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯏꯍꯧ ꯑꯃ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯐꯝ ꯑꯁꯤ ꯑꯆꯧꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯃ ꯑꯣꯏꯕꯗ ꯅꯠꯇꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯌꯥꯗꯕ ꯃꯤꯑꯣꯏꯁꯤꯡ ꯍꯦꯟꯒꯠꯂꯛꯄ ꯌꯥꯕꯒꯤ ꯑꯣꯏꯕ ꯑꯀꯤꯕ ꯀꯔꯤꯒꯨꯝꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯊꯥꯎꯗꯕ ꯇꯥꯔꯒꯅ ꯑꯃꯨꯛ US ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯃꯁꯨꯡ US ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯀꯤꯁꯇꯥꯟꯗ ꯑꯀꯟꯕ ꯄ꯭ꯔꯦꯁꯔꯁꯤꯡ ꯑꯃꯨꯛ ꯇꯧꯔꯛꯀꯗꯕ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯀꯣꯅꯣꯃꯤꯛꯀꯤ ꯑꯣꯏꯕ ꯆꯩꯊꯦꯡꯁꯤꯡ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ USꯅ ꯄꯥꯡꯂꯛꯂꯤꯕ ꯃꯇꯦꯡꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯗꯣꯔꯛꯂꯣ ꯍꯥꯏꯔꯛꯄ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯃꯊꯥ ꯁꯥꯕ ꯐꯤꯚꯝ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫